ꯃꯔꯛꯁꯤꯗ UPSC ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯏ ꯊꯣꯏꯁꯅꯥꯒ ꯃꯦꯀꯤꯔꯥꯁꯀ ꯄꯨꯟꯅ ꯊꯪꯅꯕ ꯔꯦꯡꯛꯇ ꯌꯥꯎꯔꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯦꯀꯤꯔꯥꯁꯅ ꯍꯦꯜꯂꯤ, ꯃꯦꯀꯤꯔꯥꯁꯅ ꯔꯦꯡꯛ 24 ꯁꯨꯕꯗ ꯌꯥꯎꯔꯛꯏ, ꯑꯗꯨꯒ ꯊꯣꯏꯁꯅꯥꯅ 25ꯇ ꯌꯥꯎꯔꯛꯏ ꯔꯦꯡꯛꯇꯣ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯇ꯭ꯔꯦꯅꯤꯡꯁꯨ ꯂꯣꯏꯈ꯭ꯔꯦ, ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯁ ꯁꯤꯟꯅꯔꯦ꯫ ꯊꯣꯏꯁꯅꯥ ꯊꯧꯕꯥꯜꯗ SDO ꯑꯣꯏꯅ ꯂꯩꯔꯦ, ꯃꯦꯀꯤꯔꯥꯁꯅ ꯕꯤꯁꯅꯨꯄꯨꯔꯗ SDO ꯑꯣꯏꯅ ꯂꯩꯔꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯆꯠꯅꯕꯅ ꯍꯥꯟꯅꯗꯧꯅ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯄꯗꯨ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯐꯥꯏꯜ ꯈꯔ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯄꯤꯌꯣꯟꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯦꯗꯥꯝ, ꯀꯩ ꯂꯩꯔꯒꯦ ꯀꯀꯥ? ꯃꯦꯗꯥꯝ ꯎꯅꯒꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯅꯨꯄꯥ ꯈꯔ ꯂꯩꯍꯧꯏ, ꯊꯥꯖꯤꯟꯖꯔꯧꯔꯥ?" ꯊꯣꯏꯁꯅꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ, "ꯃꯤ ꯀꯌꯥꯅꯣ?" "ꯅꯨꯄꯥ 2ꯅꯤ꯫ "ꯍꯣꯏ, ꯊꯥꯖꯤꯜꯂꯛꯑꯣ." ꯄꯤꯌꯣꯟꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯗꯨ ꯆꯪꯍꯜꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯅꯨꯄꯥꯁꯤꯡꯗꯨ ꯎꯕꯗ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯔꯛꯏ, "ꯌꯥꯅꯤ, ꯂꯦꯡꯁꯤꯟꯕꯤꯌꯨ." ꯅꯨꯄꯥ 2ꯗꯨꯁꯨ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ, ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯥꯏꯜꯗꯨ ꯊꯣꯏꯁꯅꯥꯗ ꯎꯠꯂꯤ꯫ ꯊꯣꯏꯁꯅꯥ ꯐꯥꯏꯜꯗꯨ ꯂꯧꯔꯒ ꯍꯥꯏꯐꯦꯠ ꯆꯦꯔꯣꯜꯗꯨ ꯄꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯤꯗꯤ ꯑꯩ ꯁꯥꯏꯟ ꯇꯧꯕ ꯉꯝꯖꯔꯣꯏ." ꯕꯣꯔꯤꯁꯅ, "ꯀꯔꯤꯒꯤ?" "ꯋꯥꯔꯣꯜ ꯁꯦꯡꯗꯦ, ꯁꯥꯁꯤꯟꯅꯕ ꯃꯥꯜꯂꯤ." "ꯃꯦꯗꯥꯝ, ꯁꯥꯏꯟ ꯁꯤꯇꯪ ꯇꯧꯕꯤꯌꯨ, ꯃꯦꯗꯥꯝꯗ ꯑꯌꯦꯠꯄ ꯄꯤꯖꯔꯣꯏ, ꯃꯦꯗꯥꯝꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ." ꯊꯣꯏꯁꯅꯥ ꯁꯥꯎꯔꯞ ꯇꯧꯅ, "ꯂꯦꯡꯊꯣꯛꯄꯤꯈ꯭ꯔꯣ." ꯕꯣꯔꯤꯁꯅ, "ꯃꯦꯗꯥꯝ, ꯃꯐꯝꯗꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ. ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯇꯥꯟꯊꯣꯛꯈꯤꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯃꯅꯤ." ꯊꯣꯏꯁꯅꯥ ꯕꯣꯔꯤꯁꯀꯤ ꯃꯇꯧꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯁꯥꯎꯔꯞ ꯇꯧꯅ, "ꯑꯣꯐꯤꯁꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯂꯥꯛ ꯂꯥꯛꯄꯤꯒꯅꯨ. ꯑꯣꯐꯤꯁꯁꯦ ꯏꯌꯥ ꯌꯥꯕ ꯑꯣꯏꯅ ꯎꯕꯤꯒꯅꯨ, ꯌꯥꯔꯅꯤ, ꯂꯦꯡꯊꯣꯛꯄꯤꯔꯣ." ꯊꯣꯏꯁꯅꯥ ꯈꯣꯟ ꯀꯜꯂꯞꯅ, "ꯀꯀꯥ, ꯃꯈꯣꯏꯁꯤꯡꯁꯦ ꯑꯝꯇ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣ." ꯄꯤꯌꯣꯟꯗꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯕꯣꯔꯤꯁ ꯍꯣꯏꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯕꯣꯔꯤꯁ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯊꯣꯏꯁꯅꯥꯗ ꯍꯥꯏꯔꯛꯏ, "ꯃꯦꯗꯥꯝꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯔꯦ. ꯉꯛꯁꯨ ꯄꯪꯍꯥꯏ ꯍꯥꯏꯒꯠꯄꯤꯒꯅꯨꯗ. ꯑꯩ ꯅꯨꯄꯤꯅꯤ, ꯅꯈꯣꯏꯁꯤꯡꯁꯤ ꯑꯩꯅ ꯀꯤꯅꯤꯁꯤꯔꯣ? ꯗꯔꯀꯥꯔ ꯇꯥꯗꯦꯅꯦ." ꯕꯣꯔꯤꯁ ꯍꯣꯏꯗꯨ ꯄꯤꯌꯣꯟꯗꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗꯣ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯕꯅꯤ, ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯐꯣꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯏ, ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ "ꯍꯦꯜꯂꯣ, ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯐꯥꯏꯜ ꯈꯔ ꯌꯦꯡꯉꯝꯕꯅꯤ, ꯄꯥꯛꯅ ꯆꯤꯟꯕꯗꯤ ꯑꯣꯏꯗꯦ." "ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕ." "ꯍꯥꯏꯌꯨ." "ꯄꯨꯡ ꯀꯌꯥꯗ ꯑꯣꯐꯤꯁ ꯂꯣꯏꯒꯦ?" 4ꯗ ꯂꯥꯛꯀꯦ ꯂꯧꯕ, ꯂꯩꯔꯝꯃꯣ." "ꯅꯪ ꯊꯕꯛꯇꯤ?" "ꯊꯧꯕꯥꯜꯔꯣꯝꯗ ꯚꯤꯖꯤꯠ ꯑꯃ ꯂꯥꯛꯀꯅꯤ, ꯑꯗꯨ ꯆꯪꯉꯛꯇꯣꯏꯅꯤ." "ꯍꯣꯏ." ꯃꯦꯀꯤꯔꯥꯁ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯣꯏ ꯍꯣꯏ, ꯊꯝꯃꯒꯦ." ꯑꯁꯨꯝꯅ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯊꯧꯕꯥꯜꯂꯣꯝꯗ ꯚꯤꯖꯤꯠ ꯂꯥꯛꯏ꯫ ꯃꯌꯥꯝꯅ ꯌꯦꯡꯂꯝꯂꯒ ꯄꯨꯡ 4 ꯈꯔ ꯍꯦꯟꯕ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯃꯥꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯁꯅꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯇꯨꯅ ꯆꯠꯂꯤ꯫ "ꯀꯥꯏꯗꯅꯣ? ꯑꯆꯥꯄꯣꯠ ꯑꯃ ꯁꯨꯝ ꯆꯥꯎꯁꯤ, ꯀꯨꯏꯔꯦ ꯎꯅꯗꯕ." "ꯍꯣꯏ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯀꯦꯐꯦ ꯑꯃꯒꯤ ꯃꯌꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯑꯅꯤꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯑꯍꯥꯡꯕ ꯃꯐꯝ ꯌꯦꯡꯂꯒ ꯐꯝꯊꯩ꯫ ꯃꯦꯀꯤꯔꯥꯁꯅ, "ꯀꯩ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯅꯣ?" "ꯑꯃꯍꯦꯛꯇ ꯌꯥꯏ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯈꯟꯈ꯭ꯔꯒꯦꯀꯣ." ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯣꯏ." ꯃꯦꯀꯤꯔꯥꯁꯅ ꯑꯆꯥꯄꯣꯠꯇꯨ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯊꯕꯛ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ?" "ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯨꯄꯥꯅꯤ ꯂꯥꯛꯑꯝꯃꯤ ꯉꯁꯥꯏ." "ꯀꯩꯒꯤ?" "ꯂꯝ ꯑꯃꯅꯦ, ꯃꯥꯒꯤ ꯃꯤꯡꯗ ꯑꯣꯜꯂꯦ ꯍꯥꯏ, ꯑꯗꯨꯒ ꯂꯝꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯨꯒꯤ ꯁꯥꯏꯟꯗꯤ ꯌꯥꯎꯗꯦ꯫ ꯆꯦꯔꯣꯜꯗꯨꯗ ꯏꯔꯤꯕꯁꯤꯡꯗꯨꯁꯨ ꯁꯥꯁꯤꯟꯅꯕ ꯃꯥꯟꯕ, ꯑꯗꯨꯒꯤ ꯈꯔ ꯉꯥꯡꯅꯈ꯭ꯔꯦ." "ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯃꯨꯛꯅꯒꯅꯨꯗ, ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯂꯣꯏꯅꯧ, ꯌꯥꯔꯤꯈꯩ ꯎꯅꯗꯅꯕ ꯍꯣꯠꯅꯧ. ꯃꯈꯣꯏꯒ ꯑꯩꯒꯤꯗꯤ ꯀꯅꯥꯝ ꯎꯅꯗꯦ, ꯎꯅꯗꯕ ꯌꯥꯗ꯭ꯔꯕ ꯃꯇꯥꯡꯗ ꯑꯗꯨ ꯈꯛꯇꯪ ꯎꯅꯩ, ꯅꯠꯇ꯭ꯔꯗꯤ ꯆꯪꯍꯟꯗꯦꯗ." "ꯑꯩꯁꯨ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯗ ꯉꯁꯤꯗꯤ ꯑꯩꯁꯨ ꯀꯩ ꯋꯥꯈꯜꯗꯅꯣ ꯈꯪꯗꯦ,
ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯊꯣꯛꯑ ꯇꯝꯃꯝꯕꯩꯅꯤ꯫ ꯊꯣꯏꯁꯅꯥꯁꯨ ꯅꯣꯛꯏ꯫ ꯀꯩꯒꯤ ꯚꯤꯖꯤꯠꯅꯣ ꯆꯠꯂꯨꯏꯗꯨꯕꯣ? ꯗꯥꯝ ꯑꯃꯒꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯆꯠꯂꯨꯕꯅꯤ꯫ ꯑꯣ, ꯃꯦꯀꯤꯔꯥꯁ ꯇꯞꯂꯞꯅ ꯁꯅꯥ ꯇꯥꯏ꯫ ꯉꯁꯤꯗꯤ ꯅꯐꯝꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯣꯏꯖꯕ ꯊꯤꯕꯁꯨ ꯅꯠꯇꯦꯀꯣ, ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯅꯤ, ꯀꯨꯏꯔꯦ ꯐꯨꯝꯗꯨꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯋꯥꯔꯦ ꯍꯥꯏ ꯊꯃꯣꯏ ꯃꯥꯁꯨ, ꯑꯗꯨꯗ ꯍꯥꯏꯗꯣꯛꯂꯒꯦ꯫ ꯊꯣꯏꯁꯅꯥ ꯊꯃꯣꯏꯒꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯨ ꯈꯣꯡꯂꯩ ꯌꯥꯡꯕꯒꯨꯝ ꯇꯧꯈꯠꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯉꯁꯤꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯃꯥ ꯑꯗꯨꯅ ꯋꯥꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯏ꯫ ꯁꯥꯡꯈ꯭ꯔꯕ ꯆꯍꯤꯁꯦ ꯅꯪꯕꯨ ꯊꯃꯣꯏꯗ ꯂꯥꯇꯨꯅ ꯊꯝꯂꯒ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯁꯅꯥ, ꯇꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯋꯥꯍꯩꯁꯦ ꯌꯥꯝ ꯑꯣꯠꯇꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯋꯥꯍꯩꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯄꯥꯎꯈꯨꯝ ꯉꯥꯏꯒꯦ꯫ ꯊꯣꯏꯁꯅꯥ ꯇꯞꯅ ꯃꯦꯀꯤꯔꯥꯁ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯏ꯫ ꯑꯩꯗꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗꯨ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ꯫ ꯅꯪꯕꯨ ꯃꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ꯫ ꯍꯧꯔꯛꯑꯕ? ꯑꯩꯅ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯔꯛꯀꯗꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯅꯥ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯃꯤꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯈꯣꯡ ꯊꯥꯡꯒꯗ꯭ꯔꯣ? ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯪꯒꯤ ꯑꯄꯥꯝ ꯑꯅꯤꯡꯕꯗꯣ ꯍꯥꯏꯌꯣ, ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯣꯏ, ꯐꯣꯔꯁꯁꯨ ꯇꯧꯔꯣꯏ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯦꯡꯕꯒꯤ ꯀꯩ ꯄꯥꯎꯈꯨꯝ ꯄꯥꯝꯒꯦ? ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯟꯁꯔ ꯄꯥꯝꯃꯤ꯫ ꯅꯦꯒꯦꯇꯤꯚꯇꯤ ꯄꯥꯝꯗꯕ? ꯄꯥꯝꯗꯦ꯫ ꯍꯥꯏꯔꯣꯏ ꯑꯗꯨꯗꯤ꯫ ꯃꯔꯧ ꯂꯩꯍꯜꯂꯤꯕ? ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯎ, ꯏꯕꯥꯅꯤꯇꯪꯅꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯈꯤꯕꯗꯅꯦ ꯅꯪ ꯀꯩ ꯍꯥꯏ ꯉꯝꯗꯣꯏꯕ? ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯤ ꯐꯥꯒꯦ ꯍꯥꯏꯔꯣ? ꯂꯤꯂꯥꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ, ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯔꯗꯤ ꯅꯝꯗꯅ ꯐꯥꯔꯒ ꯂꯧꯒꯗꯕꯅꯦꯅ꯫ ꯑꯗꯨꯒꯤ ꯐꯣꯔꯃꯨꯂꯥꯗꯣ ꯄꯥꯟꯒꯦ ꯇꯧꯕ꯫ ꯃꯦꯀꯤꯔꯥꯁ ꯁꯤꯔꯤꯌꯁ ꯇꯥꯅ ꯁꯅꯥ, ꯐꯥꯒꯤ ꯅꯠꯇꯦ꯫ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯁꯨ꯫ ꯃꯦꯀꯤꯔꯥꯁ ꯉꯛꯂꯞꯅ ꯀꯩꯕ? ꯇꯥꯍꯧꯗ꯭ꯔꯦ꯫ ꯄꯨꯡ 7:30ꯒꯤ ꯄꯥꯎ ꯑꯅꯤꯔꯛ ꯍꯟꯗꯦ꯫ ꯍꯟꯅꯔꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯄꯥꯎ ꯈꯨꯄꯥ ꯃꯥꯟꯅꯗꯦ꯫ ꯃꯥꯟꯅꯗ꯭ꯔꯁꯨ ꯇꯥꯖꯒꯦ꯫ ꯇꯥꯍꯜꯂꯣꯏ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯃꯥꯡꯒꯣꯟ ꯀꯥꯔꯛꯅꯕ ꯏꯃꯥꯗ ꯋꯥ ꯍꯧꯗꯣꯛꯄ ꯌꯥꯔꯕꯣ? ꯊꯨꯃꯟꯗ꯭ꯔꯣ ꯅꯨꯡꯁꯤꯅꯕ ꯍꯧꯗ꯭ꯔꯤ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯂꯨꯍꯣꯡꯕ ꯀꯥꯟꯒꯤ ꯔꯣꯃꯥꯟꯁꯅ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯏꯀꯥꯏ ꯈꯪꯗꯕ? ꯐꯥꯒꯤ ꯅꯠꯇꯦ, ꯊꯥꯔꯛꯑꯒꯦ꯫ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯣꯗ, ꯂꯩꯁꯥꯕꯤ ꯈꯔ ꯑꯣꯏꯈꯤꯒꯦ꯫ ꯌꯥꯔꯣꯏ, ꯀꯨꯏꯃꯜꯂꯦ꯫ ꯑꯩ ꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ, ꯑꯩꯗꯤ ꯈꯪꯖꯗꯦꯕ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯄꯥꯎ ꯇꯥꯏ ꯅꯪꯒꯤ ꯂꯣꯏꯃꯛ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯁꯤꯟꯅꯔꯒ ꯄꯥꯁꯇꯤ ꯄꯥꯁ ꯑꯣꯟꯈ꯭ꯔꯦꯗ꯫ ꯑꯣꯅꯤ꯫ ꯑꯁꯨꯝꯅ ꯇꯥꯟꯖꯥꯗꯨꯗ ꯑꯆꯥꯄꯣꯠꯇꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯆꯥꯄꯣꯠꯇꯨ ꯆꯥꯗꯨꯅ ꯕꯤꯜ ꯄꯤꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯤ ꯊꯧꯗꯣꯔꯛꯀꯦ, ꯉꯥꯛ ꯉꯥꯏꯔꯝꯃꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯦꯀꯤꯔꯥꯁꯇꯨ ꯒꯥꯔꯤ ꯊꯧꯗꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯊꯣꯏꯁꯅꯥꯗꯤ ꯈꯪꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯊꯣꯏꯁꯅꯥ ꯉꯛꯅ ꯗꯗꯥ, ꯕꯦꯝ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯁꯨ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ꯫ ꯊꯣꯏꯁꯅꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯀꯤꯔꯥꯁ ꯆꯪꯂꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯊꯣꯏꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯂꯒ ꯃꯥꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯦꯀꯤꯔꯥꯁ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯅ ꯊꯥꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯁꯣꯛꯅꯒꯨꯝꯁꯦ ꯍꯥꯏꯕꯗꯣ ꯀꯥꯎꯔꯕ ꯅꯪꯕꯣ? ꯀꯥꯎꯔꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦꯁꯦ꯫ ꯃꯤꯒꯤ ꯃꯄꯣꯠ ꯍꯦꯟꯖꯤꯟꯅꯒꯨꯝꯁꯦ꯫ ꯍꯥꯟꯅ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯝꯕꯜ ꯈꯥꯖꯤꯜꯂꯒ ꯊꯝꯂꯒ ꯅꯁꯥꯃꯛꯅ ꯁꯝꯕꯜꯒꯤ ꯋꯥꯡꯃꯗ ꯂꯩꯔꯥꯡ ꯑꯃ ꯏꯟꯊꯣꯛꯈꯤꯕꯅꯤ꯫ ꯉꯧꯆꯠꯅꯗꯨꯅ ꯂꯩꯔꯥꯡꯁꯦ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯥꯕꯨ ꯅꯧꯅ ꯁꯝꯕꯜ ꯈꯥꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡꯁꯦ ꯄꯣꯝꯁꯥꯠꯅꯕꯤ ꯑꯣꯏꯗ꯭ꯔꯦ꯫ ꯈꯣꯏꯃꯨ ꯀꯤꯗꯅ ꯂꯣꯠꯄꯁꯨ ꯂꯣꯠꯇ꯭ꯔꯦ꯫ ꯃꯀꯥ ꯐꯅ ꯃꯅꯤꯡ ꯇꯝꯅ ꯑꯩꯒꯤ ꯁꯝꯕꯜ ꯃꯅꯨꯡꯗ ꯁꯥꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯠ ꯊꯤꯡꯖꯤꯟꯅꯒꯨꯝꯁꯦ꯫ ꯑꯩꯒꯤꯅ ꯍꯥꯏꯕ ꯄꯣꯠꯇ ꯄꯥꯏꯈꯣꯝꯕ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ꯫ ꯑꯉꯥꯡ ꯃꯆꯥ ꯑꯝꯇ ꯅꯠꯇ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯁꯤ꯫ ꯁꯅꯥꯒꯤ ꯏꯃꯦꯖ ꯁꯣꯛꯀꯗꯕ ꯊꯕꯛ ꯇꯧꯅꯒꯨꯝꯁꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯁꯅꯥꯕꯨ ꯄꯨꯗꯨꯅ ꯃꯦꯀꯤꯔꯥꯁ ꯆꯠꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ
ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯅ ꯃꯁꯥꯗꯨ ꯃꯩ ꯑꯣꯏꯅ ꯊꯨꯝꯃꯗꯨꯅ ꯆꯥꯛꯂꯛꯂꯦ ꯉꯁꯤꯗꯤ ꯄꯦꯟꯗ꯭ꯔꯦ ꯃꯥ ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯔꯨꯕꯗꯨ ꯃꯥꯡꯁꯤꯗ ꯇꯁꯦꯡꯅ ꯅꯤꯡꯉꯝꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯔꯥꯡ ꯃꯥꯒꯤ ꯂꯩꯍꯤ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯅꯥꯁꯨꯡꯗ ꯍꯨꯟꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯃꯥꯅ ꯀꯉꯥꯎꯅꯕꯤ ꯑꯣꯏꯔꯤꯉꯩꯗ ꯈꯣꯏꯃꯨꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯝꯕꯜ ꯈꯥꯕ ꯈꯣꯏꯃꯨ ꯑꯣꯏꯔꯕꯁꯨ ꯂꯩꯔꯥꯡ ꯃꯥꯒꯤ ꯂꯩꯍꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈꯤꯗꯦ꯫ ꯂꯩꯔꯥꯡ ꯃꯥꯕꯨ ꯁꯦꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕꯅ ꯆꯦꯠꯅ ꯁꯝꯕꯜ ꯈꯥꯈꯤꯕꯅꯤ꯫ ꯂꯩꯔꯥꯡ ꯃꯥꯁꯨ ꯃꯥꯕꯨ ꯁꯦꯟꯅꯕꯤꯅꯕ ꯂꯩꯔꯦ ꯈꯪꯕꯅ ꯂꯩꯀꯥꯄꯅ ꯁꯥꯜꯂꯛꯄꯅꯤ꯫ ꯈꯣꯏꯃꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯤꯔꯨꯕ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯍꯨꯝꯅ ꯃꯅꯤꯡꯇꯝꯅ ꯁꯥꯠꯈꯤꯕꯅꯤ ꯈꯣꯏꯃꯨ ꯃꯥꯒꯤ ꯃꯅꯥꯛꯇ꯫ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯦ ꯍꯧꯖꯤꯛꯇꯗ ꯂꯩꯀꯥꯄꯅ ꯁꯥꯠꯄ ꯎꯕꯗ꯫ ꯂꯩꯍꯤ ꯁꯨꯞꯈꯤꯗꯦ ꯍꯥꯏꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯨꯟꯒꯦ ꯍꯥꯏꯅꯃꯛ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯃꯥꯅꯁꯨ ꯌꯥꯗ꯭ꯔꯦ ꯈꯣꯏꯃꯨ ꯃꯥꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯂꯩꯔꯥꯡꯒ ꯈꯣꯏꯃꯨꯒꯗꯨ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯩꯔꯥꯡ ꯃꯥꯅ ꯈꯣꯏꯃꯨꯒꯤ ꯂꯦꯞꯈ꯭ꯔꯦ ꯈꯣꯏꯃꯨ ꯃꯥꯁꯨ ꯂꯩꯔꯥꯡ ꯃꯍꯥꯛꯀꯤ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯈꯣꯏꯃꯨ ꯃꯍꯥꯛꯀꯤ ꯂꯦꯞꯂꯦ ꯈꯪꯕꯗꯒꯤ ꯃꯈꯣꯡꯕꯣꯡꯅ ꯂꯥꯎꯔꯛꯂꯦ ꯉꯁꯤꯗꯤ ꯈꯣꯏꯃꯨ ꯃꯍꯥꯛꯁꯨ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯕꯨ ꯄꯨꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩ꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯥꯎꯔꯤꯔꯣ? ꯀꯩꯕꯣ? ꯁꯥꯎꯔꯤꯔꯥ ꯍꯥꯏꯕ? ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯁꯥꯎꯗꯦ ꯃꯤꯁꯅꯥ꯫ ꯁꯥꯎꯕ ꯃꯥꯟꯕ? ꯑꯩꯗꯤ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ? ꯈꯪꯗꯦ꯫ ꯈꯪꯗ꯭ꯔ ꯀꯩꯒꯤ ꯍꯪꯉꯛꯏꯕ? ꯁꯨꯝ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯁꯨꯝ ꯍꯥꯏꯁꯤꯅꯤ꯫ ꯊꯣꯏꯁꯅꯥ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯗꯨꯅ, ꯑꯗꯣ ꯇꯥꯏ ꯌꯥꯔꯦꯗ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯆꯦꯜꯂꯁꯤ ꯍꯥꯏꯔꯣ? ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯇ ꯄꯩꯔꯞ ꯌꯦꯡꯗꯨꯅ, ꯇꯥꯅꯤꯡꯗꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯀꯩꯒꯤ? ꯀꯣꯏꯅꯕ ꯐꯥꯎ ꯍꯧꯗ꯭ꯔꯤ꯫ ꯃꯦꯀꯤꯔꯥꯁ ꯑꯃꯨꯛꯁꯨ ꯅꯣꯛꯂꯒ, ꯀꯨꯏꯔꯦꯗ ꯀꯣꯏꯅꯕ꯫ ꯑꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯀꯣꯏꯅꯩꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ꯫ ꯅꯪꯅꯕꯨ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯟꯕꯩ ꯋꯥ ꯑꯣꯏꯔꯝꯅꯤ꯫ ꯍꯣꯏꯅꯦ ꯄꯩꯈꯤꯅꯨꯅꯦ ꯋꯥ ꯍꯥꯏꯔꯛꯀꯦ꯫ ꯀꯥꯔꯟ ꯉꯥꯡꯉꯛꯀꯅꯨꯗ ꯒꯥꯔꯤꯗꯣ ꯆꯨꯝꯅ ꯊꯧ꯫ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯩ ꯇꯥꯔꯅꯤ ꯇꯣꯔꯕꯥꯟ ꯂꯥꯟꯃꯤꯟꯅꯔꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯑꯦ ꯃꯩ ꯇꯥꯔꯅꯤ ꯇꯣꯔꯕꯥꯟꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯟꯃꯤꯟꯅꯗꯧꯅꯤ꯫ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯗꯣ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯋꯣ ꯑꯝꯇ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯦꯀꯤꯔꯥꯁ ꯒꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯧꯈ꯭ꯔꯦ꯫ ꯀꯨꯏꯗꯦ ꯄꯨꯡ ꯐꯥꯗꯦ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯁꯅꯥ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ ꯅꯪ ꯈꯨꯝꯃꯧꯀꯣ ꯆꯥꯅꯕ ꯋꯥ꯫ ꯍꯣꯏ꯫ ꯃꯥꯏ ꯑꯥꯏꯁ꯫ ꯊꯣꯏꯁꯅꯥ ꯉꯛꯂꯛ, ꯀꯩꯅꯣ? ꯆꯥꯅꯕ ꯈꯜꯂ ꯈꯨꯝꯃꯨꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯕ꯫ ꯃꯥꯏ ꯑꯥꯏꯁ, ꯃꯥꯏ ꯃꯤꯔꯔ, ꯃꯥꯏ ꯆꯦꯁ, ꯃꯥꯏ ꯄꯤꯂꯣ, ꯃꯥꯏ ꯁꯣꯜꯖꯔ, ꯃꯥꯏ ꯀꯝꯐꯣꯔꯠ, ꯃꯥꯏ ꯁ꯭ꯃꯥꯏꯜ, ꯃꯥꯏ ꯍꯦꯄꯤꯅꯦꯁ, ꯃꯥꯏ ꯇꯤꯌꯔꯁ, ꯃꯥꯏ ꯋꯤꯛꯅꯦꯁ, ꯃꯥꯏ ꯂꯚ, ꯃꯥꯏ ꯁ꯭ꯇꯔꯦꯡ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯍꯩꯔꯦ ꯍꯩꯔꯦ ꯑꯩ ꯅꯨꯄꯤꯁꯦ ꯔꯣꯃꯥꯟꯁ ꯈꯔ ꯍꯩꯔꯦ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ, ꯌꯥꯔꯦꯀꯣ ꯑꯝꯇ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯃꯦꯀꯤꯔꯥꯁ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯈꯪꯇꯞ ꯇꯞꯊꯈꯤ꯫ ꯊꯣꯏꯁꯅꯥ ꯀꯪꯂꯞ ꯌꯦꯡꯗꯨꯅ, ꯀꯩꯅꯣ ꯑꯁꯨꯛ ꯇꯞꯅ ꯊꯧꯔꯤꯁꯤꯅ? ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯤꯡꯉꯕ? ꯑꯁ ꯋꯥꯊꯤ ꯇꯧꯔꯅꯨ ꯐꯥꯒꯤ ꯅꯠꯇꯦ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯂꯨꯁꯦ꯫ ꯀꯥꯔꯟꯁꯦ ꯄꯨꯡ 7 ꯇꯥꯔꯦꯃꯤ꯫ ꯐꯨꯕꯤꯔꯅꯤ ꯅꯪ ꯌꯨꯝ ꯆꯪꯕꯗ ꯀꯤꯗ꯭ꯔꯣ? ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯋꯥꯊꯤ ꯇꯧꯅꯨꯕ꯫ ꯃꯦꯀꯤꯔꯥꯁ ꯒꯥꯔꯤꯗꯨ ꯊꯣꯏꯁꯅꯥꯒꯤ ꯒꯦꯠ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯂꯩꯍꯧꯔꯒꯦ ꯌꯨꯝ ꯌꯧꯔꯒ ꯄꯥꯎ ꯄꯤꯔꯛꯑꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯈꯤꯒꯦ ꯇꯧꯏ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯃꯃꯥꯍꯣꯏꯗ ꯃꯪꯒꯣꯜ ꯀꯥꯔꯛꯂꯒꯦ ꯍꯥꯏꯕ ꯋꯥꯗꯣ ꯑꯝꯇ ꯍꯧꯗꯣꯛꯑꯣ ꯀꯣ꯫ ꯌꯥꯝ ꯉꯥꯏꯉꯝꯗ꯭ꯔꯕꯣ? ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯍꯣꯏ꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯠꯂꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯀꯨꯝꯊꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩ꯫ ꯀꯨꯏꯗꯦ ꯃꯥꯁꯨ ꯃꯌꯨꯝꯗ ꯂꯩ꯫ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯊꯅꯝꯂꯒ ꯃꯦꯀꯤꯔꯥꯁ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯕꯤꯃꯣꯠꯇꯤ ꯃꯆꯥ ꯍꯜꯂꯛꯄꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ,
ꯍꯩ ꯊꯦꯡꯉꯦꯅꯦ ꯌꯥꯗꯕꯩꯅꯤ ꯍꯣꯏ ꯍꯣꯏ ꯋꯥꯔꯝꯂꯅꯤ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯣ ꯏꯃꯥꯅꯦ ꯆꯥꯛ ꯊꯥꯡꯗꯣꯛꯂꯝꯂꯒꯦꯀꯣ ꯃꯦꯀꯤꯔꯥꯁ ꯆꯥꯛꯇꯤ ꯇꯁꯦꯡꯅ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯕꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯏ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯁꯤꯠꯆꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯃꯩꯔꯥꯕ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄ ꯎꯕꯗ ꯅꯣꯛꯂꯗꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯦꯀꯤꯔꯥꯁꯁꯨ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯩ ꯃꯩꯔꯥꯕꯒꯤ ꯅꯥꯀꯟꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯃꯩꯔꯥꯕ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯊꯕꯛꯇꯤ ꯀꯝꯗꯧꯔꯤ ꯑꯗꯨꯝ ꯑꯁꯦꯡꯕ ꯁꯨꯝꯕ ꯆꯠꯂꯨꯀꯣ ꯍꯣꯏ ꯕꯤꯃꯣꯇꯤꯅ ꯍꯣꯏꯁꯨ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯩꯔꯥꯕꯅ ꯀꯔꯤ ꯇꯧꯔꯤ ꯁꯤꯖꯥ ꯏꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯦ ꯑꯩꯗꯤ ꯁꯅꯥꯈꯤꯌꯥ ꯅꯆꯥꯗ ꯍꯥꯏꯌꯨ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯅꯨꯄꯤ ꯇꯣꯝꯕꯤ ꯑꯃꯃꯨꯛ ꯑꯩꯕꯨ ꯊꯤꯔꯛꯈꯤꯗꯧꯔꯤꯕꯣ ꯕꯤꯃꯣꯇꯤ ꯄꯩꯔꯞ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯗ ꯑꯣꯟꯊꯣꯛꯅ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯅꯁꯥꯁꯨ ꯊꯕꯛ ꯇꯧꯔꯦ ꯆꯍꯤꯁꯨ ꯆꯞ ꯆꯥꯔꯦ ꯌꯥꯔꯗꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯅꯦ ꯃꯦꯀꯤꯔꯥꯁ ꯇꯞꯂꯞ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯕꯤꯃꯣꯇꯤꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯥ ꯈꯪꯅꯖꯕ ꯂꯩꯔꯗꯤ ꯍꯥꯏꯔꯛꯎ ꯍꯥꯏꯅꯕ ꯆꯠꯂꯨꯒꯦ ꯂꯩꯇ꯭ꯔꯗꯤꯅꯦ ꯏꯃꯥ ꯍꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅꯒꯗꯧꯔꯤꯕ ꯃꯦꯀꯤꯔꯥꯁꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯅꯥ ꯍꯥꯏꯅꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯣ ꯅꯪꯒꯤ ꯋꯥ ꯍꯥꯟꯅ ꯇꯥꯒꯤ ꯃꯦꯀꯤꯔꯥꯁ ꯇꯞꯂꯞꯅ ꯊꯣꯏꯁꯅꯥꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯃꯥꯡꯒꯣꯜ ꯀꯥꯕꯤꯔꯣꯏꯃ ꯕꯤꯃꯣꯇꯤ ꯅꯣꯛꯂꯒ ꯁꯅꯥꯈꯤꯌꯥ ꯑꯩꯈꯣꯏꯅ ꯈꯟꯕꯒ ꯆꯞ ꯆꯥꯔꯤꯅꯦꯁꯦ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯅꯁꯥ ꯅꯁꯥ ꯍꯥꯟꯅꯗꯒꯤ ꯈꯪꯅꯖꯔꯝꯕ ꯌꯥꯝꯅ ꯐꯔꯦ ꯅꯃꯥ ꯏꯕꯥꯅꯤꯁꯨ ꯍꯥꯏꯅꯔꯤꯅꯤ ꯅꯪꯒꯤ ꯋꯥ ꯑꯃ ꯇꯥꯁꯤ ꯌꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯕꯤꯃꯣꯇꯤ ꯅꯣꯛꯂꯒ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯁꯤ ꯁꯅꯥꯈꯤꯌꯥ ꯑꯩ ꯄꯥꯎ ꯍꯥꯟꯅ ꯄꯤꯔꯒ ꯏꯕꯥꯅꯤ ꯍꯥꯟꯅ ꯆꯠꯁꯤꯅꯦ ꯃꯦꯀꯤꯔꯥꯁ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯍꯧꯒꯠꯇꯨꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯊꯣꯛꯈꯤꯕꯗꯨ ꯃꯄꯥꯒ ꯃꯃꯥꯒ ꯑꯅꯤꯗꯨ ꯈꯪꯍꯧꯗꯦ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯦꯀꯤꯔꯥꯁ ꯔꯨꯝꯗ ꯀꯥꯈꯠꯇꯨꯅ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯊꯣꯏꯁꯅꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯏ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯛꯏ ꯔꯤꯡ ꯆꯠꯄꯒ ꯃꯦꯀꯤꯔꯥꯁꯅ ꯍꯦꯜꯂꯣ ꯊꯣꯏꯁꯅꯥ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯧꯖꯤꯛꯇ ꯌꯨꯝ ꯌꯧꯕ꯭ꯔꯣ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯐꯣꯟꯗꯣ ꯑꯣꯐ ꯇꯥꯔꯝꯃꯤ ꯑꯗꯨꯒꯤ ꯆꯥꯔꯖ ꯉꯥꯛ ꯇꯧꯕꯅꯤ ꯑꯣ ꯑꯩꯗꯤ ꯌꯨꯝ ꯌꯧꯕ ꯀꯨꯏꯗ꯭ꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯔꯩ ꯃꯄꯤ ꯑꯣꯜꯂꯦꯅ ꯇꯧꯔꯤꯁꯤꯗꯤ ꯃꯔꯩ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯕꯗꯣ ꯃꯔꯩꯅꯤ ꯅꯠꯇꯦꯕ ꯍꯣꯏꯁꯤ ꯍꯣꯏꯁꯤ ꯑꯗꯣ ꯅꯪ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯈ꯭ꯔꯕꯣ ꯀꯩꯕꯣ ꯑꯁ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯍꯧꯗꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯍꯧꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯌꯦꯡ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯥꯛꯀꯅꯤ ꯌꯥꯝ ꯊꯨꯏꯅ ꯉꯥꯏꯉꯝꯗ꯭ꯔꯦ ꯑꯩꯅ ꯉꯥꯏꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯗꯤ ꯊꯣꯏꯁꯤꯅ ꯁꯥꯎꯔꯞ ꯇꯧꯅ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯑꯩꯗꯤ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯅꯤꯡꯉꯤ ꯂꯦꯡꯗꯅ ꯑꯗꯨꯒꯤ ꯉꯥꯏꯉꯝꯗ꯭ꯔꯦ ꯍꯥꯏꯖꯕꯅꯤ ꯀꯩ ꯑꯣꯏꯅ ꯈꯜꯂꯤꯅꯣ ꯚꯥꯞꯂꯥꯟꯅ ꯈꯟꯕꯤꯔꯤꯔꯣ ꯊꯣꯏꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ ꯃꯦꯀꯤꯔꯥꯁ ꯇꯞꯂꯞꯅ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ ꯁꯥꯎꯈꯤꯅꯨ ꯄꯩꯈꯤꯅꯨ ꯀꯩꯗꯧꯒꯦ ꯁꯥꯎꯗꯦ ꯁꯥꯎꯏꯗ ꯁꯥꯎꯗꯦꯃꯤ ꯑꯗꯨꯗꯤ ꯅꯨꯡꯁꯤ ꯑꯃꯇ ꯍꯥꯏꯔꯛꯑꯣ ꯉꯁꯥꯏ ꯑꯩꯁꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯈꯔ ꯄꯦꯟꯗꯦꯕ ꯍꯩꯇꯦ ꯑꯋꯣꯏꯕ ꯑꯁꯤꯐꯥꯎ ꯍꯥꯏꯅꯤꯡꯗꯕ ꯄꯥꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯒꯤꯅꯤ ꯑꯁꯦꯡꯀꯤ ꯑꯋꯣꯏꯕꯩ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯏꯕ ꯂꯥꯛꯀꯅꯤ ꯃꯇꯝꯗꯣ ꯀꯨꯏꯃꯟꯗ꯭ꯔꯣ ꯀꯨꯏꯃꯟꯗꯦ ꯍꯣ ꯉꯥꯏꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯐꯝꯃꯤ ꯀꯥꯏꯗ ꯕꯦꯜꯀꯣꯅꯤꯗ ꯀꯅꯥ ꯉꯥꯏꯔꯤꯕ ꯊꯥꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯤ ꯑꯩꯁꯨ ꯊꯣꯛꯑꯒ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯐꯖꯕꯅꯦ ꯌꯥꯝꯅ ꯉꯁꯤꯗꯤ ꯂꯩꯆꯤꯜ ꯁꯨꯝꯇ ꯂꯩꯇ꯭ꯔꯦ ꯃꯇꯣꯝꯇ ꯃꯅꯤꯡꯇꯝꯅ ꯊꯣꯛꯏ ꯑꯌꯦꯠꯄ ꯌꯥꯎꯗ ꯃꯦꯀꯤꯔꯥꯁꯇꯨ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯖꯩ ꯏꯪꯅ ꯅꯪꯗꯧꯅ ꯑꯩꯒ ꯊꯥꯒꯗꯤ ꯀꯩꯗ ꯃꯥꯟꯅꯩꯕ ꯃꯥꯟꯅꯩ ꯀꯔꯤꯗ ꯂꯩꯆꯤꯜꯕꯨ ꯃꯥꯅ ꯉꯝꯗꯨꯅ ꯃꯅꯤꯡꯇꯝꯅ ꯊꯣꯛꯂꯛꯏꯁꯤꯗꯤ ꯅꯪꯁꯨ ꯁꯃꯥꯖꯄꯨ ꯀꯤꯗꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯁꯤꯗꯤ ꯁꯅꯥ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯅꯅꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯁꯦꯡꯅ ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯇꯝꯕ ꯉꯝꯗꯦ
ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯐꯝ ꯊꯣꯛꯇ꯭ꯔꯣ? ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯇꯧꯗꯣꯏꯅꯦ꯫ ꯃꯦꯀꯤꯔꯥꯁ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯥꯔꯟ ꯄꯨꯔꯛꯏ꯫ ꯍꯣꯏꯅꯦ ꯇꯧꯗ꯭ꯔꯗꯤ꯫ ꯌꯥꯔꯦꯀꯣ? ꯌꯥꯗ꯭ꯔꯗꯤ? ꯑꯗꯣ ꯇꯨꯝꯃꯒꯦꯅ? ꯋꯥꯔꯕꯣ ꯅꯪꯕꯣ? ꯍꯣꯏ ꯋꯥꯔꯦ꯫ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ ꯏꯆꯥꯒꯤ ꯃꯃꯥ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯩꯗꯤ ꯉꯁꯤꯀꯣ? ꯀꯩꯗꯧꯗꯣꯏꯕ? ꯆꯍꯤꯗꯣ ꯌꯥꯝ ꯂꯤꯔꯤ ꯈꯔ ꯂꯦꯝꯃꯣ꯫ ꯂꯤꯔꯦ ꯈꯪꯉꯗꯤ ꯂꯥꯛꯑꯣꯗꯅ꯫ ꯊꯝꯃꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯤꯃꯣꯇꯤ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯦꯀꯤꯔꯥꯁ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯍꯣꯏꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯤ꯫ ꯕꯤꯃꯣꯇꯤ ꯅꯣꯛꯂꯒ ꯏꯆꯥꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯦ꯫ ꯐꯖꯅꯤ꯫ ꯍꯩꯃꯥ ꯐꯖꯩ ꯍꯥꯏꯔꯁꯨ ꯁꯥꯎꯏ꯫ ꯏꯃꯥ ꯑꯦꯛꯇꯤꯡꯗꯣ ꯍꯥꯔꯦꯀꯣ? ꯑꯩ ꯊꯦꯡꯉꯤ ꯁꯤ ꯃꯅꯝ ꯅꯝꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯕꯤꯃꯣꯇꯤ ꯃꯁꯥꯒꯤ ꯃꯈꯨꯠꯇꯨ ꯑꯍꯨꯝꯂꯛ ꯆꯤꯛꯂꯒ ꯃꯀꯣꯛꯇ ꯑꯃꯨꯛ ꯃꯅꯝ ꯅꯝꯕꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯔꯤꯕꯁꯦ ꯉꯁꯤꯗꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯗ ꯗꯦꯠꯀ ꯂꯩꯕ꯭ꯔꯣ? ꯏꯃꯥ ꯑꯍꯥꯎꯅꯦ꯫ ꯆꯍꯤꯗꯨꯒ ꯈꯠꯁꯨ ꯈꯠꯈ꯭ꯔꯦ꯫ ꯌꯥꯝ ꯂꯦꯝꯃꯤꯀꯣ ꯏꯆꯥꯗꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯃꯥꯅ ꯋꯥ ꯉꯥꯡꯂꯛꯅꯅꯤ ꯃꯊꯪ ꯃꯊꯪ ꯈꯪꯕꯅ ꯈꯨꯝꯂꯝꯗꯅ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯨ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯣ ꯁꯅꯥꯈ꯭ꯌꯥ, ꯑꯣ ꯊꯦꯡꯉꯦ, ꯂꯥꯛꯇ꯭ꯔꯤꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯁꯤꯖ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ? ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯃꯣꯇꯤ ꯃꯩꯔꯥꯕꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯄꯨꯈꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯁꯅꯥꯍꯜ ꯍꯣꯏꯗ ꯂꯥꯛꯏ꯫ ꯁꯅꯥꯍꯜ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯤ꯫ ꯁꯔ ꯍꯣꯏ ꯂꯥꯛꯄꯤꯔꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯂꯥꯛꯏ ꯂꯥꯛꯏ꯫ ꯂꯩꯃꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯒꯦ? ꯕꯤꯃꯣꯇꯤꯅ ꯍꯣ ꯌꯥꯝ ꯑꯔꯨꯕ ꯋꯥꯅꯤꯀꯣ, ꯑꯔꯨꯕꯒꯤꯅꯤ ꯂꯥꯛꯏꯁꯦ꯫ ꯁꯅꯥꯍꯜꯅ ꯏꯃꯨꯡ ꯐꯥꯎꯕꯗꯪ ꯍꯥꯟꯅ ꯆꯪꯈꯤꯁꯤꯗꯅ꯫ ꯑꯁꯨꯝꯅ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯁꯣꯐꯥꯗ ꯃꯔꯤꯗꯨ ꯄꯨꯟꯅ ꯐꯝꯊꯩ꯫ ꯂꯩꯃꯅ ꯆꯥ ꯁꯦꯝꯂꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯕꯤꯃꯣꯇꯤꯅ ꯆꯥꯒ ꯊꯛꯈꯤꯔꯣꯏꯗ ꯀꯣꯟꯅ ꯊꯛꯁꯤ, ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯟꯅꯁꯤ꯫ ꯂꯩꯃ ꯅꯣꯛꯂꯒ ꯍꯣꯏ ꯏꯆꯦꯃ ꯁꯥꯁꯤ꯫ ꯋꯥꯔꯤꯁꯤ ꯍꯦꯛꯇ ꯍꯧꯗꯣꯛꯆꯔꯒꯦꯀꯣ꯫ ꯁꯅꯥꯍꯜꯅ ꯌꯥꯅꯤ ꯇꯩꯃ ꯍꯦꯛꯇ ꯍꯧꯗꯣꯛꯄꯤꯌꯨ꯫ ꯉꯁꯤꯗꯤ ꯄꯣꯠꯁꯛ ꯑꯃ ꯅꯤꯖꯒꯦ, ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ꯫ ꯑꯉꯝꯕ ꯑꯣꯏꯔꯕꯗꯤ ꯏꯆꯦꯃ ꯍꯦꯛꯇ ꯄꯤꯖꯒꯦ꯫ ꯉꯝꯅꯤ ꯉꯝꯅꯤ ꯁꯨꯝꯗꯧꯕꯅꯤ ꯂꯩꯃ꯫ ꯁꯅꯥꯍꯜ ꯑꯣꯏꯖꯕ ꯊꯤꯕꯁꯨ ꯅꯠꯇꯦ, ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯕꯁꯨ ꯅꯠꯆꯗꯦ, ꯀꯨꯞꯅ ꯈꯟꯅꯖꯔꯒ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯁꯅꯥꯍꯜꯒ ꯂꯩꯃꯒꯗꯨ ꯃꯨꯟꯅ ꯋꯥꯗꯨ ꯇꯥꯏ꯫ ꯕꯤꯃꯣꯇꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯨꯝꯗꯧꯕꯅꯤ ꯏꯕꯦꯝꯃꯗꯨ ꯑꯩꯒꯤ ꯑꯃ ꯑꯣꯏꯖꯔꯒꯦ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯏꯇꯩꯃ, ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯇ ꯋꯥꯗꯣ ꯑꯩ ꯈꯪꯏ꯫ ꯁꯅꯥꯍꯜ ꯏꯕꯦꯝꯃꯒ ꯏꯕꯨꯡꯉꯣꯒꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯖꯔ ꯃꯥꯜꯂꯦ꯫ ꯂꯩꯃ ꯅꯣꯛꯂꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯁꯅꯥꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯃꯥ ꯂꯩꯃꯁꯨ ꯃꯁꯥꯅ ꯀꯧꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯍꯥꯎ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯩꯃ ꯍꯧꯒꯠꯇꯨꯅ ꯃꯁꯥꯕꯨ ꯃꯅꯝ ꯅꯝꯕꯤ꯫ ꯕꯤꯃꯣꯇꯤꯅ ꯏꯆꯦ ꯊꯕꯛ ꯆꯠꯇꯧꯔꯕ꯭ꯔꯣ? ꯊꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯇꯣꯔꯦ ꯃꯥ꯫ ꯑꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯨ ꯊꯕꯛ ꯆꯠꯈꯤꯕꯅꯤ꯫ ꯊꯣꯏꯁꯅꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯅꯥꯍꯜꯅ ꯊꯣꯏꯕꯤ ꯀꯔꯤ ꯂꯝꯗ ꯚꯤꯖꯤꯠ ꯆꯠꯅꯤ ꯍꯥꯏꯕ? ꯎꯈ꯭ꯔꯨꯜꯗ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯕꯤꯃꯣꯇꯤꯅ ꯏꯕꯨꯡꯉꯣꯁꯨ ꯆꯠꯅꯤ ꯍꯥꯏꯅꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯁꯅꯥ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯈꯨꯝꯂꯩ꯫ ꯑꯍꯣꯏ ꯃꯥ, ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏ ꯈꯤꯂꯣꯏ ꯆꯠꯇꯣꯏꯅꯤ꯫ ꯕꯤꯃꯣꯇꯤꯅ ꯆꯠꯀꯗꯕꯅꯤ ꯆꯠꯀꯗꯕꯅꯤ, ꯄꯨꯟꯅ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯊꯣꯏꯁꯅꯥ ꯀꯨꯏꯅ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯕꯦꯔꯥ ꯀꯥꯔꯅꯤ ꯈꯪꯕꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ, ꯊꯦꯡꯉꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯁꯅꯥꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯖꯔꯛꯂꯒꯦ꯫ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ, ꯏꯆꯥꯗ ꯋꯥ ꯑꯃꯇ ꯍꯪꯖꯈꯤꯒꯦ꯫ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯍꯪꯕꯤꯌꯨ, ꯀꯨꯞꯅ ꯈꯟꯅꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫